Akasvani Imphal Ketrumeyum Chitrabhanu na pau pazeri ahan badamaru oiba pau. Security Force na Rajya Siki tongan ba mapung kaya dagi yamlaba kuzukulai sing fagat kre. Kendriya Mantri Anurag Singh Thakur Hairi Hauji Pawada Jandan account koti nipu mungada lupa koti lak ani hanbagi sem from yobang amli amasung Khelo India University Games pangthok na ba mapung pana sem saba loiri. Manipur da Santi amadi tangdu leitaba phibam hanzilang laba security force na mafam kaya de lep palaitena thibu hum ki thabak chathari Manipur Police Control Room gi cherol amana hai hauki bapung kumari da security force na ching amasung tamgi tongan bazila singta thibu hum ki thabak chathaki maduda Kangpokpi zila gi bolzang manakta leiba kobru chingsang pareng da thibu hum ki thabak chathabada magazine galona na SLR ama 9mm ki pistol ama hand grenade ani 7.62 mm ki RDX fagat pangam kre Kangpokpi zila gi North Chongobung area dagi magazine galona na karwai magazine gun ama 7.62 gi SLR magazine ama hand grenade ama local med pompi ama fagat pangam khi Churachandpur zila gi Haizong forest area da thibu humbugi thabuk chathabada single barrel ahum 7.62 gi country rifle ama rubber bullet maru kun mari yawba box ama galona na tear gas launcher ama magazine galona na AK-57 ama maru ahum magazine mari galona na 9mm gi pistol ama sung 9mm gi maru sing fagat pangam khi Imphal zinagi mana Imphal dagi maru yawdaba magazine galona na SMG carbine ani fagat pangam khi Churachandpur da sarkar gi lanthum sing mahanta anba amadi mai thabana chingba hingsa ge thodok sing chathaba myoi sing lakshinaba security force na legal force sing sizinaki thodo adu da myoi ani sikhi myoi tara marina asho open nangki thodo adu da security personnel ani shu shoki Churachandpur town da pamdaba thodok sing thokdana ba security force sing na flag march satki Amarom the National Highway to Imphal Dimarpur lambi da tangai phadaba polam sing puba gari chani security ge akan wese sul tharangkal lone nangarang Imphal the pusal lakre pam da thodo sing thok na security force na paikhalakpa sexual tharang manung chana Manipur gi ching amasung tampa ki tongan bazila sing da checkpoint chama kunthani pan thamki amasung hingsa amadi pam da thodo sing thok na lakulakpa sexual tharang manung chana police na mioi chani tara detain tokhi Siksa Mantri Thaunawjam Basanta Kumar Hairi Rajya Asigi Chingi Lamsing da Paktak na Umang Kokthok Lakpa Amadi Tungi Mirolda Hingbada Wahogadaba Kaya Adu Yenglaga Hojik Paliba Sarkar Asina Umang Kanba Yauna Pakat Bayaba Thapuk Tharung Kaya Lep Palitena Pakhalakli Wafuma Singrang Bisnupur Jila gi Nambol Kendring Manung Chana Leiba Yaida Pangtok Patharum Amada Phungdokhibani Mantri na Hai Rajya Asida Hojik Tholiba Irang Asi Hokiba Chei Kharagi Mamangda Palamba Ras Tiwala Amadi Luchingba Singna Rajya Asigi Tungi Mirol gi Khandana Thabuk Tawrambadagini Masibu Yaningdaba Miyoi Singna Irang Asi Sagalakpani Lamdam Asida Santi Hanjanana Bohonabada Miyam Punna Honaminabagi Tangai Fadaba Lei Haina Mantri na Makha Takhi High Court of Manipur gi Chief Justice Shridhar Mridul Nahari Rajya Asida Leriba Tangdulaita Daba Phibam Asina Maram Oiraga Relief Camp Singda Changja from Logduna Leriba Singda Pangba Yaba Mateng Pangsi Wafam Assist Justice Shridhar Mridul na Luchingba Myut Kangbu Amanangarang Kakching Jila gi Mafum Anida Hangba Relief Camp ki Phibam Sing Yengshingbagi Khongchetta Phongdokhibani Khongchet the High Court of Manipur Bar Council of Manipur amasung Manipur State Legal Service Authority gi Myut Singna Saruk Yakhi Khongchet adida relief camp the leriba miyosing na makhoina thengneriba khudong chadaba singi matang da su Chief Justice ta pawdangki relief camp the leriba singi wafam tar batung da Chief Justice na Kakching Jila gi DC da relief camps na leriba awat ba khudong chadaba singing sinanaba pakhat biaba thabuk sing pakhanana ba poktak pikhi Thabak Laukibagi Phal Haidoraktabagi Mayokta Manipur Education SMTS written test appear candidate listing ni tara trutra nipan gi JAC na ngarang Education S ki office so launching kre JAC gi mi amana atuba matam da haidokta na lairi ba thabaki phal haidop yu haina sarkar gi puning chingsilakli lonena Laukiba thabak singi phal haidokta na lairi ngai cherakta anoba thabak lawrak liba asi yaning de haina shu phungdokhi tabiriba pawasi Akasvani Imphal dagini Kendriya Mantri Anurag Singh Thakur Hairi Hauji Pawada Jandan account koti nipu mungada lupa koti lak ani hanbagi sent from yobangam le
Federal Bank ki lising ani kunmari Annual Government and Institutional Business ki mipam ngarang New Delhi da hodopagi thorumda Sri Thakur hai banking sector na hojik leba asigi sel tungi pipam phaganhana ba honabada achobo thodang lauri mahang na hai demonetization ki matungda sarkar na tongan ba digital payment sing hodorapdagi miyam da khudong chaba kaya phangale masina Bharat pu malingi sel tungi lamda ahongba kaya purpangamle Khelo India University Games ki Asta Lakshmi Thorong mari lena na kabadi masana ngasi Guwahati de leba Salusarai Sports Complex ta horagani games ose auno bimatu ina tha asigi taramapanda Guwahati da hogani Pradhan Mantri Narendra Modi na hodopagi thorum da virtual ina sar yagani games asi leba asigi sarat tare ki tongan ba mafam tarani thoida pangthokani master tongan ba sports discipline kunda athlete lising mari changa rom na saru yagani Nimitara mathoni pangthokadaba games astaleba asigi university chani hembana saru yagani Jammu Kashmir ki line of control ki pating de Pakistan ki pashilakpa quadcopter drone kaya lamina kapthakre lamina tongan ba mafum anida Pakistan ki quadcopter drone ani ngarang kapthakre amaromda lanmi ki lefam mathaklana pairak patongan ba drone kaya Pakistan romda khungdei thuna handokhi mafum aduda hojik lamina mikup nausing na lady Hokiba matam khara asida Pakistan romda ki pashilakpa drone kayana drug yauna khuzu khula kaya thadaramba ki paw lekhrabani ngashi fongba pawse singe maru eba paw singe dama hojik Khaidem Geetchandra lere Geetchandra Thagachari Chitrabhanu Surasanpur da hingsa gi thokdok thokhiba ki paw thokdok aduga mari lainana kokomi gi wafam amasung sugunu da bom amasung nongmaisin kapsilak khiba ki paw sing yauna tongan ba paw sing ngasi Manipur da phongba paw se ayambada ahan balamai da maru eba paw sing oina phongnari Surasanpur hingsa gi thokdok ki paw osi tongan ba mong da headline tawduna Sana Laibak Nahrol gi thawdang Isel Express Manipuri News Sangai Express Manipuri amasung English edition Pongnafam People's Chronicle Ganfew Mail Tamenglong Times Hills Hornbill Express Imphal Free Press amasung Manipur Mail pawse sing asida phongli pawsi Pongnafam pawse da Churachandpur Irang da laikhidwa mi ani sure nipu henbana sokhi curfew thamjinkre internet thingkre security flag march chatkre haina ahan headline tawna phongli pawsi Sangai Express Manipuri edition dana Churachandpur town curfew internet ban asi ana marakta shanti oiki haiduna ahan headline tawduna phongli Huelan pawse dadi atai pawse singa iman manadana ahan ba amasung anisu headline tawri Supreme Court na Union Lengaki electoral bid scheme sanahan bada BJP da mangzaga dawribra haiba pawsina ahan headline tawduna phongli Leibak sinba thungna lomi sinmi singna changsin ba khongjang da saruk yaraduna Imphal da su protest tawkhiba maduda All India Trade Union Congress Manipur gi General Secretary L Sotin Kumarna pangthokadorba Lok Sabha mikhalda BJP amuk halak halagumsi haina phongdokhiwa wafam asina anisub headline tawduna phongli Sugunu da lan kansilakpadagi MLA yauna lan ngakre bom amasung nongmai marugi nongsu khre haiba paw asisu huelan pawse da ahan balamaida maruiba pawsing oina phongli pawsiga manaba pawsing Sana Laibak Nahrol gi thawdang Isel Express Manipuri News Sangai Express Manipuri edition Pongnafam Imphal Free Press amasung atai pawse singda ahan balamaida maruiba pawsing oina phonglari Churachandpur gi sarkar gi office mai thabada chenaba sing phagdabani haiba kokomi gi wafam amasung oil pump sing numit humni thonglon ki bagi pawsing asisu ngasi Manipur da phongba pawse ayambada maruiba pawsing oina phongnari Chitrabhanu Thagachari Geetchandra aroibada maruiba paw amukhana security force na rajya se ki tongan ba mapung kaya dagi yamlaba khuzu khulai sing phagatkhre Kendriya Mantri Anurag Singh Thakur hairi hauji phawada Jandan account koti nipu munga da lupa koti lak ani henbagi senfam yobang ngamle amasung Khelo India University Games pangthoknaba mapung phana sem saba loire pawli zere